My dear students, welcome to my channel. Angang sa sargi channel sigi ngarangi class ta tara suba para matau tamgani hariba para sigi question number 1 sinna khungadaba, question number 2 iraga khungadaba, loina na lol nainaba ton gi matangda nainaba tapo loikhe. Nasi sargi channel sigi class hoina tabadori base like tadi angang sa khoigi irabot ki paraje taraga ni thoi suba parana sidaida sargi lari sidaida pire ko adubu masija tarama thoi suba para wan thu ko ngangja amuka hana hage ko irabot ki paraje sargi lari sidaida di tarani thoi suba para haidana ire adubu masi tarama thoi suba para haidana wan thu ko ngangja ngasi naina gadoriba ta gadoriba para sina tarama thoi suba para irabot hairiba para se gendare ko ngangja aduduna munmuna taro angangja sidi masagi irabot ki punsi wari haibadi amagi phek ngaktani ko iraijaduna munmuna taw hayang paikhada khoigi philinda bleng da bu razu shok ta hanga puyai karma matam da pokhi natra magi pok pokot pa adagi asumba option pithoga asumba pa khum khanba loina na very short answer type ta hanga ga chu magi di punsi wari ni na phek tu phek habadi asumba ngak ta i daba yaroi ko sajalaga iba yaroi duna monmona ta ko ngangja sar parake monataraje miwat minai amadi suknam sasana ka helakpa khudingi madugi mayokta ihau hek thongla e ahanba maktada koishalama lare miwat minai amadi suknam sasan ka helakpa khudingi kari tholapage hairagadi madugi mayokta ihau hek thongla e haina khungadaba Manipurda British amasung ningthauna praja singbu kahyana wapi naibiduna praja gi shakti marpi bagi mayokta hijam irabot sung thora khiyana haiba masdaida jo Manipurda British amasung ningthauna praja singbu kahyana wapi naibibagi mayokta kana tholakibage hairagadi hijam irabot chong thoraki or hijam irabot thoraki haina khungadaba hijam irabot ing kumjali singamaga chanipan marifuga tara tarukta imphal da pokhi haiba ko sidai hangba yare hijam irabot ing kumja kaya da pokhige hairagadi pakhunda ing kumja lising amaga chanipal marifuga tara tarukta pokhi ana khungadauba sok hangagadi gyan tabra aduna monmona taw saarna hairija angangja loina na hayang pariksha daju hangaiba question do monmona pau aduga hangaiba question dugi matungina pakhum piramuko angangja paikha taurami de hairaga paikha haidorapa matamda mark phangde haidana hairiba jingdo hangaiba question dugi jana ba pakhum khumdabagini aduna sana talaiba question je munna ko talaiba question je munna taw aduga hayang ko sumna khumuoba sidaida hijam irabot ing kumja kaya da pokhibage hairagadi pakhunda ing kumja lising amaga chanipal marifuga tara tarukta pokhi ana irakpa matamda adum summe ko aduga amuksu hijam irabot mafam kadaida pokhibage hairagadi imphal da pokhi ana khumakadauba gandai ko amana ing kumja hangagana sokse igadauba aduga mafam hangagana imphal igadauba adubu mana imphal haidana masdai jaida
ꯁꯝꯖꯜꯂꯒ ꯇꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯦꯁ ꯄ꯭ꯔꯣꯄꯔ ꯑꯦꯔꯤꯌꯥ ꯄꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯁꯨꯝ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯍꯥꯏꯒꯗꯕꯅꯤꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯄꯤꯁꯨꯝ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗ ꯄꯣꯛꯈꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯀꯣ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯦꯁꯇꯣ ꯑꯗꯨ ꯏꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯀꯣ ꯁꯤꯗꯩꯗ ꯂꯥꯏꯔꯤꯛꯇꯕꯨꯗꯤ ꯑꯣꯡꯂꯤ ꯏꯝꯐꯥꯜ ꯈꯛꯇꯪ ꯄꯤꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯄꯤꯁꯨꯝ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗ ꯄꯣꯛꯈꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯃꯊꯪꯗ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯉꯩꯗ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯂꯩꯈꯤꯗꯦ ꯍꯥꯏꯕꯗꯤ ꯏꯔꯥꯕꯣꯠꯅꯅꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤꯅꯦ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯂꯣꯏꯅꯅꯃꯛ ꯂꯩꯈꯤꯗꯦ ꯍꯥꯏꯕꯗꯤ ꯂꯣꯏꯅꯅꯃꯛ ꯁꯤꯈꯤꯔꯝꯃꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯗꯤ ꯃꯥ ꯀꯌꯥ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯊꯛꯅꯤꯡꯉꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯁꯨ ꯐꯤꯔꯣꯜ ꯑꯃ ꯄꯥꯝꯃꯛꯄ ꯃꯇꯝꯗ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗ ꯀꯦꯗꯅ ꯑꯣꯏꯅꯖꯗꯅ ꯂꯩꯕꯤꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯋꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯥꯒꯤꯗꯤ ꯇꯧꯐꯝ ꯂꯩꯇ꯭ꯔꯕꯅꯦꯕ ꯃꯅꯦꯕꯦꯝꯃꯅ ꯌꯣꯛꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯛꯈꯤ ꯏꯔꯥꯕꯣꯠ ꯄꯤꯛꯂꯤꯉꯩꯗ ꯀꯅꯥꯅ ꯌꯣꯛꯄꯤꯔꯛꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯅꯦꯕꯦꯝꯃꯅ ꯌꯣꯛꯂꯛꯈꯤꯑꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯃꯊꯪꯗ ꯌꯥꯝꯅ ꯃꯕꯨꯗꯤ ꯂꯩꯕ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯏꯔꯥꯕꯣꯠ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯃꯕꯨꯗꯤ ꯂꯩꯕ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯁ꯭ꯀꯨꯜꯗ ꯂꯩꯀꯥꯏꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯑꯣꯏꯈꯤ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯐꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯗ ꯂꯩꯀꯥꯏꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏꯁꯨ ꯑꯣꯏꯈꯤꯑꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯃꯇꯠꯂꯕ ꯈꯤꯕꯤꯛꯇ ꯐꯣꯟ ꯄꯥꯏꯗꯅ ꯒꯦꯝ ꯁꯥꯟꯅꯗꯅ ꯇꯤꯚꯤ ꯌꯦꯡꯗꯅ ꯁꯨꯝ ꯂꯩꯕꯗꯣ ꯇꯧꯒꯅꯨꯀꯣ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯀꯩꯗ ꯊꯣꯛꯇꯅ ꯅꯃꯥꯟꯅꯕꯁꯤꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯀꯩꯗꯧꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯌꯥꯎꯀꯣ ꯅꯁꯥꯅꯎꯁꯨ ꯐꯅꯅꯕꯒꯤ ꯂꯣꯏꯅꯅ ꯃꯤꯔꯛꯁꯨ ꯇꯤꯜꯂꯦꯗꯅꯀꯣ ꯃꯤꯔꯛ ꯇꯤꯜꯂꯒꯗꯤ ꯃꯌꯥꯝꯁꯤꯅ ꯆꯠꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯀꯔꯝꯕ ꯂꯤꯆꯠꯀꯣ ꯃꯌꯥꯝꯁꯤꯅ ꯆꯠꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯤꯁꯨ ꯍꯥꯏꯕꯗꯤ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯁꯤꯗ ꯀꯔꯤ ꯆꯠꯅꯔꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯃꯤꯗꯅꯀꯣ ꯃꯄꯥꯟ ꯊꯣꯛꯑꯒꯗꯤ ꯁꯨꯝ ꯏꯃꯨꯡꯗ ꯐꯣꯟ ꯌꯦꯡꯗꯅ ꯒꯦꯝ ꯁꯥꯟꯅꯗꯅ ꯐꯤꯂꯝ ꯌꯦꯡꯗꯅ ꯂꯩꯔꯒꯗꯤ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯃꯄꯥꯟ ꯊꯣꯛꯂꯀꯥꯟꯗ ꯅꯠꯇ꯭ꯔꯥ ꯃꯤ ꯇꯤꯟꯅꯕ ꯍꯩꯇꯕꯒꯤ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯨ ꯄꯥꯒꯗꯕꯅꯤ ꯀꯣ ꯅꯣꯏ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯔꯕ ꯃꯇꯝꯗ ꯀꯣ ꯂꯩꯀꯥꯏꯒꯤ ꯍꯥꯏꯕꯗꯤ ꯂꯝꯄꯥꯛꯇ ꯀꯩꯗ ꯊꯣꯛꯇꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯐꯩ ꯃꯗꯨꯁꯨ ꯇꯧꯒꯗꯕꯅꯤꯀꯣ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯍꯩꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯏꯁꯥ ꯐꯠꯇ꯭ꯔꯒꯗꯤ ꯌꯥꯗꯦꯕ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯚꯥꯕꯇ ꯍꯦꯜꯊ ꯏꯁ ꯋꯦꯜ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯦꯅ ꯄ꯭ꯔꯣꯚꯥꯕ ꯑꯃ ꯂꯩꯗꯅ ꯑꯉꯥꯡꯁꯦ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯅꯅꯕꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯦꯀꯣ ꯂꯥꯏꯔꯤꯛ ꯍꯩꯕ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯐꯕ ꯍꯛꯆꯥꯡ ꯐꯩꯌꯦꯅ ꯑꯃꯨꯛ ꯃꯍꯩꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯍꯩ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯔꯒꯁꯨ ꯑꯃꯨꯛ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯥꯗꯦ ꯑꯗꯨꯅ ꯑꯅꯤꯃꯛꯁꯦ ꯑꯃꯠꯇꯗ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ나 ꯍꯥꯏꯕꯗꯤ ꯑꯅꯤꯃꯛ ꯀꯣ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯌꯥꯗꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯀꯣ ꯌꯥꯆꯪꯉꯛꯄ ꯃꯇꯝꯗꯅꯤ ꯈꯪꯗꯦ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯈꯪꯗꯦ ꯂꯝꯄꯥꯛꯇ ꯊꯣꯛꯇꯅ ꯅꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯑꯗꯨꯝ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯃꯤꯟꯅꯧꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯗ ꯍꯥꯏꯅꯕ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯣꯏꯈꯤꯑꯕꯀꯣ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩꯕ ꯑꯉꯥꯡ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯗ ꯂꯩꯀꯥꯏꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏꯁꯨ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯠꯇ꯭ꯔꯥ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗꯁꯨ ꯍꯥꯏꯅꯕ ꯂꯩꯇꯅ ꯃꯥꯅꯅꯦ ꯍꯦꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯀꯣ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯣꯏꯈꯤꯑꯕꯀꯣ ꯅꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏꯅꯒ ꯏꯁꯤꯡ ꯆꯥꯏꯕ ꯃꯇꯝꯗꯒ ꯏꯃꯥ ꯕꯕꯥ ꯑꯩꯁꯨ ꯆꯥꯏꯕꯤꯔꯛꯀꯦꯅ ꯏꯁꯤꯡ ꯅꯠꯇ꯭ꯔꯥ ꯅꯣꯏꯅ ꯑꯉꯝꯕ ꯀꯦꯟꯗ ꯄꯥꯇ꯭ꯔꯗ ꯍꯥꯞꯄꯒ ꯏꯁꯤꯡ ꯍꯣꯟꯖꯟꯕꯤꯕ ꯑꯗꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯀꯣ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯊꯥꯡꯕ ꯈꯣꯠꯄ ꯃꯇꯝꯗ ꯅꯣꯏꯅ ꯑꯉꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩ ꯊꯥꯡꯖꯟꯕꯤꯕ ꯌꯥꯏꯀꯣ ꯅꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡꯁꯨ ꯇꯧꯗꯕ ꯌꯥꯗꯦꯕ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯕ ꯌꯥꯗꯦ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯗꯕꯁꯨ ꯌꯥꯗꯦ ꯂꯣꯏꯅꯅ ꯏꯃꯥ ꯏꯄꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯁꯨꯗꯕ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯕꯅꯤꯅ ꯂꯣꯏꯅꯃꯛ ꯆꯠꯅꯕꯤꯁꯤꯡꯁꯦ ꯂꯣꯏꯅꯅꯕ ꯉꯥꯛꯇꯕ ꯏꯟꯗꯕ ꯌꯥꯗꯦꯕ
ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯑꯐꯕꯁꯤꯡꯁꯤꯗꯤ ꯃꯇꯧ ꯇꯝꯒꯗꯕꯅꯤꯀꯣ ꯑꯉꯥꯡꯁꯦ ꯃꯤꯅ ꯉꯥꯡꯕ ꯁꯛꯄꯁꯤꯡꯁꯦ ꯇꯥꯒꯅꯤ ꯇꯥꯔꯒ ꯑꯐꯕ ꯃꯇꯧ ꯇꯝꯕ ꯌꯥꯕꯁꯤꯡꯗꯨꯅ ꯇꯝꯒꯗꯧꯕ ꯑꯗꯨꯒ ꯀꯥꯟꯅꯗꯕ ꯋꯥꯁꯤꯡꯗꯨꯗꯤ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯒꯗꯧꯕ ꯇꯥꯔꯣꯏꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯅꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯕ ꯂꯝꯄꯥꯛꯇ ꯀꯩꯗꯅ ꯊꯣꯛꯇꯅ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯣꯏꯒꯗꯧꯕ ꯏꯔꯥꯕꯣꯠꯀꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯒꯤ ꯊꯕꯛꯇꯁꯨ ꯃꯥꯡꯖꯤꯟ ꯊꯥꯅ ꯍꯦꯛ ꯍꯦꯛ ꯁꯔꯨꯛ ꯌꯥꯈꯤꯑꯕ ꯅꯠꯇ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯒꯤ ꯊꯕꯛꯁꯤꯗꯩꯗꯁꯨ ꯃꯥꯡꯖꯤꯟ ꯊꯥꯗꯅ ꯑꯩ ꯂꯩꯔꯤ ꯑꯩꯒ ꯇꯧꯁꯤ ꯑꯩ ꯍꯥꯏꯒꯦꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯁꯔꯨꯛ ꯌꯥꯈꯤꯑꯕ ꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯅꯤꯀꯣ ꯑꯉꯥꯡꯁꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯅ ꯁꯃꯥꯖ ꯄꯥꯟꯗꯅ ꯂꯤꯡꯕ ꯃꯤꯑꯣꯏꯕꯅꯤ ꯑꯩ ꯈꯛꯇꯪ ꯍꯤꯡꯒꯦ ꯍꯥꯏꯕꯗꯣ ꯌꯥꯗꯕꯅꯤꯅ ꯃꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯟꯗꯔꯁꯤꯗꯩꯗꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯍꯩꯅꯨ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯐꯖꯅ ꯇꯝꯕ ꯂꯣꯏꯔꯒ ꯍꯩꯕ ꯂꯣꯏꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯊꯛꯀꯤ ꯑꯍꯨꯝꯁꯤꯃꯗꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯧꯕ ꯉꯥꯛꯇꯅꯦ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯨꯟꯅ ꯇꯥꯔꯣ ꯑꯉꯥꯡ ꯑꯣꯏꯅ ꯕꯥꯜ ꯁꯪꯘ ꯏꯁꯀꯣꯠ ꯃꯍꯩꯔꯣꯏ ꯁꯝꯃꯦꯂꯅꯆꯤꯡꯕ ꯀꯌꯥ ꯂꯤꯡꯈꯠꯄꯗ ꯌꯥꯎꯈꯤꯑꯕ ꯑꯗꯩꯀꯣ ꯑꯉꯥꯡ ꯑꯣꯏꯅ ꯕꯥꯜ ꯁꯪꯘ ꯏꯁꯀꯣꯠ ꯃꯍꯩꯔꯣꯏ ꯁꯝꯃꯦꯂꯅꯆꯤꯡꯕ ꯀꯌꯥ ꯂꯤꯡꯈꯠꯄꯗ ꯌꯥꯎꯈꯤꯑꯕ ꯑꯗꯩꯀꯣ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯁꯦ ꯃꯁꯤꯗꯩꯁꯤꯗꯩꯗ ꯃꯁꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤꯗꯩꯁꯤꯗꯩꯗ ꯑꯗꯨꯃꯛ ꯌꯥꯎꯔꯛꯑꯦꯕ ꯑꯉꯥꯡ ꯑꯣꯏꯅ ꯏꯔꯥꯕꯣꯠꯅ ꯀꯔꯤꯗ ꯌꯥꯎꯔꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯕꯥꯜ ꯁꯪꯘ ꯏꯁꯀꯣꯠ ꯃꯍꯩꯔꯣꯏ ꯁꯝꯃꯦꯂꯅꯆꯤꯡꯕ ꯀꯌꯥ ꯂꯤꯡꯈꯠꯄꯗ ꯌꯥꯎꯔꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯈꯤꯑꯕ ꯑꯗꯩꯀꯣ ꯏꯔꯥꯕꯣꯠꯅ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯈꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯥꯜ ꯁꯪꯘ ꯏꯁꯀꯣꯠ ꯃꯍꯩꯔꯣꯏ ꯁꯝꯃꯦꯂꯅꯆꯤꯡꯕ ꯃꯁꯤꯗꯩꯗ ꯌꯥꯎꯔꯨꯕꯗꯒꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯃꯊꯪꯗ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯃꯅ ꯃꯍꯩꯔꯣꯏ ꯑꯃꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯈꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯏꯔꯥꯕꯣꯠ ꯀꯗꯥꯏꯗ ꯃꯍꯩ ꯇꯝꯂꯛꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯃꯅ ꯃꯍꯩꯔꯣꯏ ꯑꯃꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯈꯤ ꯑꯃꯨꯛꯁꯨ ꯀꯣꯏꯁꯟ ꯑꯃꯒꯁꯨ ꯍꯪꯕ ꯌꯥꯏ ꯏꯔꯥꯕꯣꯠꯅ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯉꯩꯗ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯐꯨꯕꯤꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯨꯝꯒꯗꯕ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯏꯔꯥꯕꯣꯠꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈꯤꯑꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯑꯍꯥꯟꯕ ꯃꯍꯩꯂꯣꯏꯁꯪꯒꯤ ꯏꯁꯇ꯭ꯔꯥꯏꯛ ꯑꯣꯏꯈꯤ ꯃꯍꯩꯂꯣꯏꯁꯪꯒꯤ ꯑꯍꯥꯟꯕ ꯏꯁꯇ꯭ꯔꯥꯏꯛ ꯑꯗꯨ ꯀꯅꯥꯒꯤ ꯃꯇꯝꯗꯒꯤ ꯍꯧꯗꯣꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯏꯔꯥꯕꯣꯠꯀꯤ ꯃꯇꯝꯗꯒꯤ ꯍꯧꯗꯣꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯗꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯒꯤ ꯑꯍꯥꯟꯕ ꯏꯁꯇ꯭ꯔꯥꯏꯛ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯏꯔꯥꯕꯣꯠꯅ ꯍꯧꯗꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯐꯨꯕꯤꯕꯗꯣ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯩꯂꯣꯏꯁꯪꯒꯤ ꯑꯍꯥꯟꯕ ꯏꯁꯇ꯭ꯔꯥꯏꯛꯁꯦ ꯃꯥꯅ ꯂꯤꯡꯈꯠꯈꯤꯕꯅꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯏꯔꯥꯕꯣꯠ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯅꯕꯒꯤꯗꯃꯛ ꯙꯥꯀꯥꯗ ꯆꯠꯈꯤ ꯏꯔꯥꯕꯣꯠꯅ ꯀꯗꯥꯏꯗ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯙꯥꯀꯥꯗ ꯃꯍꯩ ꯇꯝꯕ ꯆꯠꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯐꯤꯕꯝ
ꯁꯣꯛꯁꯤꯜꯂꯛꯄꯗꯒꯤ ꯀ꯭ꯂꯥꯁ 9 ꯇꯝꯂꯒ ꯇꯣꯛꯄ ꯇꯥꯈꯤ ꯏꯔꯥꯕꯣꯠ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎꯕ ꯃꯍꯩ ꯇꯝꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯀ꯭ꯂꯥꯁ 9 ꯐꯥꯎꯕ ꯇꯝꯈꯤꯅ ꯈꯨꯝꯒꯗꯧꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯏꯔꯥꯕꯣꯠ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎꯕ ꯇꯝꯂꯒ ꯃꯍꯩ ꯇꯝꯕ ꯇꯣꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯀ꯭ꯂꯥꯁ 9 ꯐꯥꯎꯕ ꯇꯝꯂꯒ ꯃꯍꯩ ꯇꯝꯕ ꯇꯣꯛꯈꯤꯅ ꯈꯨꯝꯒꯗꯧꯕ ꯀꯣꯏꯁꯟ ꯌꯥꯝ ꯂꯩꯔꯦꯀꯣ ꯑꯉꯥꯡꯁꯥ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯏꯔꯥꯕꯣꯠꯅ ꯀ꯭ꯂꯥꯁ 9 ꯐꯥꯎꯕ ꯇꯝꯂꯒ ꯃꯍꯩ ꯇꯝꯕ ꯇꯣꯛꯈꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤꯅꯦꯅ ꯈꯨꯝꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯃꯨꯟꯅ ꯇꯥꯎ ꯁꯥꯔꯅ ꯄꯥꯔꯤꯕꯁꯤꯡꯁꯦ ꯇꯥꯛꯏꯕꯁꯤꯡꯁꯦ ꯀꯣ ꯑꯉꯥꯡꯁꯥ पेज नंबर 65 लोरे मथम पेज नंबर 66 তে यंको गंजा मणिपुरदा हललगा सही 18 गी नहा ओइरिबा इराबोत थबा इनखांगी वाखल तौखिदे इराबोना दकादगी महितंबा हलखिबदु मसागी सही कयादनो हायरगदी सही 18 दनी यना खुंगदबा ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯏꯔꯥꯕꯣꯠꯅ ꯃꯅꯤꯄꯨꯔꯗ ꯗꯀꯥꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯀꯣ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯍꯜꯂꯛꯈꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯃꯃꯥꯂꯣꯟꯒꯤ ꯁꯦꯕꯥꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯈꯤ ꯗꯀꯥꯗꯒꯤ ꯃꯍꯩ ꯇꯝꯕ ꯊꯣꯔꯛꯂꯒ ꯏꯔꯥꯕꯣꯠꯅ ꯀꯔꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯁꯥ ꯃꯎ ꯃꯔꯝꯆꯠ ꯐꯖꯅꯕꯒꯤꯗꯃꯛ ꯁꯥꯟꯅꯕꯒꯤ ꯀ꯭ꯂꯕ ꯂꯤꯡꯈꯠꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯣꯏꯁꯟ ꯑꯃꯁꯨ ꯍꯪꯕ ꯌꯥꯏꯀꯣ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯁꯥ ꯃꯎ ꯃꯔꯝꯆꯠ ꯐꯍꯟꯅꯕꯒꯤꯗꯃꯛ इराबोना करी लिंखत्खी हारगदी सानबगी क्लब लिंखत्खी हाइना खुंगदबा मसामक मतम अदुगी सानबा मखल खुदिंगमक्ता अफबा सानरोय वखी इराबोत करम मसानदा सरुक यारखिबगे हाइबा तारगदी मतमदुगी मसाना खुदिंगमक्ता को मतमदुगी सानबा और मसाना मखल खुदिंगमक्ता सरुक यारखी हाइना खुंगदबा अमगा वाखल फाउना हनबा ngamba drama amasung sahitya dasu mahakna puning sangki ko sanaba khakta natana irabona kari dasu puning sangki ke haiba taragadi amaga wakhal fauna hanba ngamba drama amasung sahitya dasu puning sangki haina khungadaba masama drama gi afaba kalakar ama waikhe तो इराबोत करी की अफब कलाकार अमा वैखी हारगदी ड्रामा की अफब कलाकार अमा वैखी हाइना खुंगदबा साहित्य की थबक थौरम सिंगदसु हक्थियाना सरुक याखी लोइना इराबोना करी दसु हक्थियाना सरुक याखीबगे हारगना साहित्य की थबक थौरम सिंगदसु हक्थियाना सरुक याखी हाइना खुंगदबा लैबाक निंबा लमचत फजबा समाज की अमोटपा सेंदोकपा लैंगाक शासन की असोइबा नैनाबा असिनचिंबागी वारेंग सैरेंग कयामरुम इखी इराबोना करम मखल की वारेंग सैरेंग सिंग इखीबगे हारगना सिखुंगदबा मोना ताउको आंगांजा लैबाक निंबा लमचत फजबा समाज की अमोटपा सेंदोकपा लैंगाक शासन की असोइबा नैनाबा का असिनचिंबागी वारेंग सैरेंग कयामरुम इखी हाइना खुंगदबा साहित्य की चेफोंग कया पुथोकपदा सरु याखी को लोइना करंबा चेफोंग पुथोकपदा इराबोना सरु याखीबगे हाइबा तारगदी पाखुमदा साहित्य की चेफोंग पुथोकपदासु इराबोना सरु याखी हाइना खुंगदबा मथंगदा लैबाक निंबा यावोल इसै कयासु लेंखी सुर पांदुना मयामदा सगहनखी इराबोना करंबा इसै लेंखीबगे हाइबा तारगदी लैबाक निंबा यावोल इसै लेंखी यना खुंगदोइबा केंदबा
loina sur paduna mayamda sahanki irabona mayamda sur paduna sahanki ba isai do karambano haba taragadi laiba ningba yawol isai ni haina khungadaba yare ko nganja mathangi class ta monarase